Tausa nꯠꯇ꯭ꯔꯒ kenogi nung isagi iPhone gidi singmi tami se amatene haina ikoso devering area in dogong se smuk waram gini habsi lockdown gi makha phone nai ikoso ngamjaba khojol oina icham chamna pijaba ne karam poche ne pirise singbom ne lafu ne maire ne aduga jaingang ne usingsa haibena singba khadi pijabne udige mairian to ke yawi turbot ne sing photo ne jure tingda pujaba tingda phama makise ekoi si no into gongi damak te ekoi sare klenjut club na silanga khodola bata ore so pijege haina sigi se ekoina alangjabane mas ekoina baba ta bakan so ekoi singmi tammi amatane na ekoina baba ta bakan so nokoina so sigum base tobimal si ulakani habisi ekoi so adugi damak to ra kuane maningi singda leiba saroi kolen koba ihogi jatina siru jati sindau sing asina ihogi tamda haidi shutdown leibana marakanda nithong parja singsi haidi mana masingi lamda awal apa lere mani khallaga ngasi thinbirak pasi ihogi sing amasung tamgi hen relation phajaba wakuloni khalli masina tungda ihoi lakatoba ihogi thabak thorum kaya so sing amasung tam haidi matam chuppada isidana ama oina leinaba honabada masi ngasi ihogi makoin thinbirei ba lafu amadi ihogi mana masing vegetable ihogi rapo sing kuding maya masa ihoina ningthong parjada ngasi ihogi hand to mouth oina sura chara leiba imung manung singda awala palai ba kuding mak tai ihogi ningthong munisam council amadi iPhone kusam narang matungda ihoi hari dum thong magi ihoi collection house oina khang charaga ihoi hari ba parja sing adu yum chalaga ihoi door to door collection oina moi door to haidi household oina ihoi beneficiary khangala matungda makoi parjagi rugi awala palai ba sing kharadang or basu supplement tong hana bada soko dai to longminarasi haina ihoi ningthong municipal council amadi iPhone ni mari leina na pakthok sagi haina ihoi ngasi gi kudon policy ngasi ihoi sawin thamjari